Houkhre social media da kanna viral chaliba QNet Noida sector 143 telephonic online scam asibu kupne investigation tawiriba Kanglaipa Communist Party People's War Group KCP PWG asina scam asida chenariba angangsinggi mapi mapasingbo numi humnigi manungda changjaraknanaba loop asina thopi kiba note asibu ikai khunaba oina scam asida chenariba mioi ming oina pallabada TS Nikas apokpagi ming TS Manglemjau apokpagi ming TS Khomdombi ki mahut sinjaraga TS Nikas ki apokpi TS Khomdombi ahangna isana yana loop asida changjaraduna chathariba investigation asibu mapung phananaba loki ahal singa scam asigi langla langjin puthokpada isana yana mateng pangjarani haina wafam asi thamjage ahangna lupta changjarakpagumna chenariba angang atei singi mama mapa oibasingnasu lupna thariba matam asigi manungda chambirakuna angang sing adubu asoi angam afapata thoktanaba ahangna video asigi khuthangda nolukna haije Hasi Manipur viral salak liba Noida 143 sector gi Maitai in danger haiba topic asida viral salak liba asida hariba thogdok asida senariba menoiba culprit singbu Kanglaipa Communist Party PWG MC unification gi PRO singkhai nganbagi makhada serol ma thadorokli madudi KCP PWG na QNet Noida sector 143 gi scheme gi matangda leibak miyam da wafom khar thamjari Kanglaipa Communist Party People's War Group na leibak miyam gi wakhal singsinjari madudi hauzik social media da RK production haiba media face asina expose tawrakliba QNet Noida sector 143 telephonic online scam asigi matangda loop asida masing yamlaba victim singna complaint ama lakpadagi haiba scam asibu loop asina ngasidagi kupna thijinba investigation haujaragani scam asida main oina senariba mioi singi maming oina fallabada Moirangthem Bablu Moirangthem Arya Thoksom Sarat Kumar Ningthaujam Puspa Thoksom Milan Ningombam Dinku Singh Yankhom Omenda Man Leader Rakesh Khomdram Dhananjoy Manikumar Hisnam Rajkumar Kherodini Devi Nelson Thingam Man Accused Jitesori Lairel Lakfam Ingudam Sanathoi Sanu Ningthaujam Lakshmi Devi Sector Mayum Odikumar Singha Arya Moirangthem Koko Umendro Yankhom Boris Salam Asias Moirangthem Kennedy Singh Moirangthem Aryabhatta Singh Amom Pravin Regan Moirangthem Nikas Singh Mathakta Panjariba Nupa Masa Nupi Masa Singh Asigi Mama Mapa Oiba Singna Athuba Matamda Isa Isagi Isa Singh Noida Dagi Kokthokpiduna Loop Asida Numit Humnigi Manungda Changjaragna Loop Asina Hajari Loopna Phangba Fawda Hariba Mi Khara Asina QNet Koba Company Ama Establish Tauraga Samjaraba Laibak Asigi Naha Singda Thabak Phangangani Hairaga Noida da Kauraga